Good morning. Northeast Window TV na sandokjariba news analysis meeting tabiru punamakpo hanmamuktada taram nokjari. Ngasi pause singda kari karamba pau phongnakibagi haibadu khananabagi damakta aikhoigi studio sida lengsinduna laibire. Advocate Mahobam Rakesh, Director, Human Resource Law Network, Ozabu taram nokjari. Oza han badalak janing bading asigi pause am bada phongna kiba pau matang lokhatjabada aikhoigi Moreda kuki lamhen basing na mulauba truck mai thadok lamle kuki ama IED ka kona na fare loinana haribat moregi thodok ase oza aikhoigi moreda moregi commando complex ta akhoigi lengwai tharam laga imphal tam na halakpagi lambi da aikhoigi moreda leiriba commando sing sida mokhoigi karigumba makhal amatagi potlam sing pusilakpa yaroi haina akanba warning thambaga loinana akhoigi kuki lamhen basing na haidare akhoigi makoida driver amadi handyman da yawba mobile handset sing lausil lau raba matungda makoi bu tamthina furaga thadorakibagi thodong ne oza sai matang sida kari wafam thambini masi yamna nungai taba thodok amani aina ahamada thamjani moreda koigi kuki lalobusing narco terrorist singna koigi masi moreda leba mite mayama mamangda tangthorakre koi imphal da tonga da mhamda moi jange phaloguna leire asida moina pami si moreda akhoigi moigi kambudang kuki jo kambudang leiba atei lehendaba haiba thaurang sini aduga masi state ki koigi manipur ki jaga amo ibini state government na state ki forces sing thajundana hanadagi station toroga lebini aduna masi akhoigi fajana nithijana control tornaba khonaraga lai adamasi honabagi sharuk amu oina mamang da su adu tawni amarungda koi SDPO amasu moina kapna hatkre adugi matungda akoigi ahen ba force thajindana masi control tono bu khonaraga lakpani moreda lariba kunu singsi akoigi lalobus kuki lalobus singsi makoi si akoigi naw chawba haigadra makoi si akoigi yamna kana to chap mokhoi na tawi mong siga chap mana mong da mokhoi chi laksan mama tangai phadaba lei se matam khri mamang da akhoi gi central security forces singi makhoi gi armor vehicles casper gari nongmai muru sang da ba aduma gari sinu sang pada mokhoi na nongmai aim torga handoko hadina damkha to ba adumba video sing akhoi social media da mayam unagre adu even Central Security Forces Powada Makoina Damka Todana Handoko Haibang Magi Canola isi Masi Makoisi Makoibu now Johan Bani Assumo people say under any circumstances Tohonbom talked to Bani Adonga City Akogi State Key Force Kisu Adumba Bomb Top Sandaba Adumba Gari Sing Armor Vehicle Sing Koi Procure Tore Kumayama Ure aduna masi su moreda nithijana deploy tawdana akogi hana tawriba mong sidagi khara henna personnel masing yam khalan ba aduga makhoi operation se masi khara kungna tawraga nithijana sanitize tawbo tangar phai tangai phadeba lei sumna khagi nongmai kape halaga khara kapa adai muhammad du khara nongni petroling chatana khoran khatawba aduga mutokba asi nadi yarroi akoi masi akoi extensively akoi combing operation chatharaga ningthi jana akoi sanitize toba akoi amukana akoi mafam duda security forces singa tangdu leitana leibe anaba adumba miscreant sing lalo tolobo sing gi geno sing ase phajana akoi gi geno toba makoi gi activity se suppress toba adunga maduda generate sing ado madu book toraga madu pharaga thamba tangai phadaba lei haina ai aham rong thamjani mathangda lak janing banai khogi india gi langda thubadagi furup ani mukna bani furup kanglup mayam khunda minariba manipur gi miyam marakta aigi amadi furup ki haiba wakhalon da laknaba india lengakna singchep tharakli bani haina khogi all manipur women's voluntary association of fongdoragi osa swai matangda na kari wafam thambini masi matangda di aina thamjani yes no doubt angasaigi barak ki leiba kano singsina koigi lengak tawriba kamu singsina makoigi tongan ba di bandam sing phangnana ba intelligence ki leiba kano mayam sina dana makoi manipur da operate tawribani
adubu matang sida aina thamjiningba yes no doubt kuki narco terrorist singbu da kari haibunu haibidi khangdi India gi intelligence singna kari tawbuno haina adubu akhoi gi maitai singdadi masigi thudokpa kenosi leremoi hana khali haidi khana bor busi moi horpuni makoina akhoi maitai da tamna numai kapselakpani aduga madu akhoi khun ngakpa han thoreisi khundu akhoi gi leiba state ki force central gi leiba forces singsina khundu phajana ngakpa ngamdabadagi ngaktabadagi akhoi masana voluntary da thorokdana khun ngakpa ai thorei neba aduna aina thamjani di akhoi maitai di tangai phajana anda compulsion dun maram oidana akhoi khun ngakpa thorokdana ngaibani aduga madu akhoi khun ngakpa thorokba volunteer sing lei sing si Bharat Sarkar gi any agency na aduna adana si hare adu ngai ni habidi leiroi heba akhoi di sagi tangai phajana togya thorokpani aduna masi tasena ta moina Bharat Sarkar gi khujin thorang yawrum ge harabasu kuki maikaida leirambadi yai aduga akhoi gi maitei gi maikaidadi Bharat Sarkar na adumba khujin thorang tawduna kuki khanaro matawro haibana singbadi ai leiramoi haina ai khanjai Thagachari Oza aduga akhoi mathangda lakchaningbana Manipur ki land court ki order gi ni hairakpa BJP ki minister Rijuju gi wafam Congress na challenge tawkhre lenga ki asoiba kupsilaga furup ani muknarakpabu court ki order da taisilakpa Manipur gi miambu apangba sibani haina Megachandra na phongdokli loinana akhoi gi Kiren Rijuju na phongdokpada akhoi gi Manipur da thokliba irang ase communal conflict ni center da taina biganu haibo wafam mahakna phongdokpa su thengna jakhi oza sai matangdana kari wafam thambini amasi akhoi gi honorable minister kendra gi mantri oriba Kiren Rijuju gi wafam si akhoi congress ki akhoi Manipur gi president oriba Megachandra hari wafam si masi haibam thokpani Kiren Rijuju nataba mas parliament da concerned minister home minister na thamgraba wafam ni mase mapandagi jangpa excellent forces sing yauna tawba adugumba kano amani irang amani haidina thamgrabani ko aduna asumana parliament haiba se masi final ni kasu atai kano to mur leitrabani ado adumana hairo wafam adugi su matakta akhoi gi external affairs ki mantri oriba Jai Shankar nasu mamangda haigiba leire masi mapan gi forces sing yawi edu tawira tawi haina akhoi phajana ningse thamgrabani aduga adugi ona tenabada top narrative ama masi maitai ga kuki ga sum tongnajabani akhoi Bharat Sarkar da tawbunati haibugumba aidi kenosi mokoina separate administration talisi akhoi maitai akhoi praja sing na pige dabraba separate administration ji akoina kaji mula thoga akhoi mayam thoga kuki gi separate administration ji akhoi maitai mayam lai yare haraga hekta oiduri bra haiba aidi makhoi gi demand ji separate administration ji tawge hadi Bharat Sarkar na tuguna tro Bharat Sarkar na ain semdana parliament da puthokdana yare Manipur se ani thoe nakalamana si oro aduna du oro ji Bharat Sarkar na haiduri neba aduga Bharat Sarkar na haibunate haiba asugumba kanosi wafam si yamna koi daita leba minister amna haiba asi koi khajitang madu mumsada barana khali adunani ngasai gi congress ki hogi president oriba Manipur state ki president oriba Megachandra na masi matangda phongdor ebasi asowadi asokpada thumthaksin mani harise masi adum maram chawa amani haina ai thamjani Thagachari Oza aduga mathangdana akhoi Nagaland gi Angami area da leiba maugi miyoi sing takthoklagani haina Angami Youth Organization AYO gi maikaidagi phongdoragli oza swai matang sidana kari wafam thambi masi Nagaland da leiba Angami singna makhoi gi khoi Juko Valley gi sharuk kharasi makhoi gi jagani makhoi gi thaina mogi pari puri dagi lerekpa makhoi gi jagani haibo claim ama kana tawi aduna akhoi gi leiriba Manipur Nagaland haigana akhoi gi constitution da संविधान da irega leiriba Manipur gi boundary na sini Nagaland na sini kakaina haiba singsi makhoi da yaningdaba adugi mohta makhoi gi pari puri gi leiramba kana do aduna chumi adu togudabni haina khanba madu tasengna akhoi gi taibangda onthokpada di yaroidaba wafamni adum basing di yumpham mayama
di practical impractical oiba wafam mayam ni umpham waraga makoina ngasai gi juko beli gi saruk singche makoi gi saruk oina bu hona ba aduga mau gi praja sing ni mau di manipur gi saruk na mau gi praja sing na su makoi gi angami sing na nagalem sana toribo claim du yaning daba madu yaning daba na manam oidana akoi gi makoi na habidu yade haidana koi gi nagalem da leba mau musa sing sakro kokro hana tobasi mamang da su tawi aduga hanak su amuk tori ibani adu makoi na sakro hare aduga mathang nungalaga muk clarification muk thoe kari thoe makoi gi shop te ngam dana ba haibani akoi mogi yengna ba nate ana haibu gumba yam illogical oiba wafum singju haibu thengnai masi koi gi manipur ge DGP nasu Nagaland gi magi counterpart ta nungni mangna chithi gi ba thengnai akoi gi manipur gi macha sing madu ni jena ngak sena bu wafum sing masi gi matang si akoi gi sarkar gi level da manipur sarkar na Nagaland gi sarkar da akoi gi wari sanaraga masi gi leriba misunderstanding leriba wafum si madu nixina sanaraga akoi gi peaceful oba solution ma porakpa sungune khali adu natadana makoi kangwana ceremony na hairamne na adum madu yathokpa nataba madu akoi gi leriba manipur sarkar gi position che asini haibase mayak sena khangalaga madu amukana semdokpa yaroi akoi gi position sini haina once for all settle dona bkhona basumi hanai thamjini thagachari oja aduga narol da changsilakiba Myanmar macha sing Manipur lengakna masa masa gi maramda amuk hanna thindokpa hokre ingsok lising ama chamapan yangkhai ma thoigi refugee convention da khuyek pidraga su minungsi yenglaga makoi bu thamlakpani haina khoigi chief minister CM na phongdoragli oja swai matang dana kariba mi khoigi Bharat India si United Nation gi akoi refugee gi convention sida akoi gi India di choi tokdi haibidi malem gi ena chanariba refugee gi law se masi akoi gi India da di apply tokdi adu gi sumatakta akoi gi ba India gi ba ain ama refugee sing mapande sang pasing karama dil togani haiba adumba ain ama chu leiti adum oina ma akoi gi United Nation High Commission for Refugee haiba United Nation Organization gi refugee singi deal tawnarba adum agency do madugi office amadi akoi leiba yahalli India da madugi office koi New Delhi da lei adu tongan toma jaga da sum khoi kano sing lei amasi koi humanitarian oiba kano da yengaga masi gi office se lehalli aduga tongan ba akoi gi India ga lonariba lepak singda se Afghanistan hairo Pakistan hairo Myanmar hairo asugumba lonariba lepak sing sidagi akoi gi masagi maram duda laibada khudong chadaba ayudi fear of prosecution makoi si sagi ranjiti ge ba yanada ba laibari gi khangde natraga any mana sagi mafam duda laiba sarkar dugi mayok to wangang budagi ni khangde maksi mafam du laibada lan na mabu prosecutor ni haibagi akiba laiba singduna akoi gi atop lebak ta changjapam loduna laiba yaba haibasi malem gi sanabini aduna madu India rasu adumaina laiba singse India na masagi ain legidrabasu adugi United Nation gi convention na soi torudrabasu akoi gi United Nation High Commission for Refugees ye masi gi makhada makoina adumba India ra sang pami singdu madu identify tawi madu bu kano tawdana makoi gi procedure amalai madugi refugee determine karma determine tawdagi abisigi madugi procedure du mating na makoi bu refugee ni haina lauthoga madu makoi bu certificate pi dana identity card pi aduga adumba singado madu India khoi India government su respect tawi makoi makhata na lebi ya hali loinana akoi hairiba United Nation High Commission for Refugee na adu mi singdu akoi gi magi masagi maram duda hanba yaragana halalle hanba yarudabu oragana akoi gi durable solution ama third country amada atopa third country amada maku settle tawna bagi lambi sili admain tawdana akoi gi mamang dasu Myanmar dagi lakba maruina akoi gi se Rohingya singsi stateless kanoni people ni makoi si amrai bu thibuni
अदुंबा रोहिंग्या सिंह इंडिया चंगतना इबन मणिपुर दसु मखोई सिंह चंगतना लई मखोई सि हाइबा यूनाइटेड नेशन हाई कमिशन फॉर रिफ्यूजीना मखोई बु मसक खंगदना मखोई रिफ्यूजीनी हाइना मसक खंगबा लोनना मखोई अतोपा लेपाकता सेटल तौननबगी मतेंग पांगबा खोपा थबकसी मखोइना तौरगा अदुमाइना तवी अदुगा हनबा याबना हल्ले असि नतबदसु अखोइगी यूनाइटेड नेशन हाई कमिशन फॉर रिफ्यूजीना मखोइना दिल तौद्रिबा सिंगसु अखोइगी सरकारना से हौजिक मोय कयानो ngasi ngarang moy tariat ma hanungre hebra keno adu di akhoi United Nation High Commission refugee na madu mogi mandate makhara to bonate akhoi sarkar na madu hanna bagi madu process to pakhalaga hanba hogi bani yes no doubt to me adu koi humanitarian ground da makhoi mutam khara thame adu amuk masagi maram da halan gi ba bise masina khwaidagi chumba wahomni madu gi tabutene hoji pakhelese Irangi matangda wa ngangdrabasu PM na ngasi project sing urek uyum tanggadori Jal Jeevan Mission gi water supply scheme ngasi PM na sangagadori sumaina fonglioza sa matangda na kari wafam thambini asi akhoi gi tongan ba ranti dol sing ali iban makhoi gi BJP kambu su yauna akhoi gi prime minister si amutang unajaraga ngasi lairiba irang si losinaba honabada magi mieng chingsinaba si honaduna lakpani civil society groups mayama praja mayam dasu aben bharat ki tongan ba lairiba khogi activists singnasu adumba prime minister appeal tawga lakpani maksi manipur gi irang sida mak na salaga madu amutang yengchen view madu intervene to view haiba se dum hairega lai adubu mana id taroroi haina chap yungna leikhidana tawde adubu hojikti election parliament ki election je koi mangna targa leire aduna election gi mangoina na madu gi mangoina na ngasidi akoi manipur da project mayam ma madu khara mana sangaba khara mana jatra hunbagi thabaki tawuni tabu maksi asam di yorabani aduna manipur yortrabusu asam dagi video conference ki khutang da madu thorom se pangthu godori bi ngasi si jinga ki matungda tawdori bani haidana haibani masi makti akhoi gi tasengna akhoi ahanbada akhoi gi laiba irang si se akhoi gi tha tara henjalaba irang si gi matang da mahakna karibu kharadang tawbaya ba prime minister mona akhoi gi lepak si gi akhoi gi pradhan sebak ona prime minister mona ma masa pradhan sebak haijabani aduna miyam gi kano toriba thabuk toriba amana masi tawiragadi yamna mapung phaba haibu oigedabani adubu hojik toriba sidi election gi noduda mangoi mapung oiba kano se thamaga masi sangaraga miyambu abukhanna akhoi BJP da vote pinana ba BJP gi MP ani thana nabagi thorang asigi makhada masi gi sangaba amasung jatra hunbagi thormase tawbuni haina ai thamjage thagachari oza BJP State Election Committee mi phampang thokre loinana akhoi tarani pan suba lok sabha gi mikhal gi damak inner amasung outer da mioi ahum na mirep oina na bagi damak ta lamjel da saruk yana ba sem sari haina sumaina fongli oza sai matang dan kari wafam tham handaki matang sidadi akhoi candidate khan basu yamna luduri bani ai haibadi lairiba irang sina maram oidana BJP gi prospect si hanaga manadaba mong omani aduna makoina thadoiba candidate tu magi matik magun magi mamang na to activity sing du yengaga miyam na mon da vote piduribani aduna tadana tom dik heri em thadoga ma BJP gi candidate ni haidina akoi gi job long na miyam na vote piu haibadi piro oiduribani aduna masi BJP gi election committee na su madu section na yengba adi karam bana hena mati mugulai ka bagi prospect si kaya wangi habidu kupno kholaga tawbosumi hainai thamjage thagachari oza aduga central lengak na chin kuki narco terrorist kangbu singbu ngak senduna kan khatpagi thawong khudakte lebu haina kokomi gi maikai degi fongdoragi sai matang sidana kari habining oza masi sahi thatara suraba irang sidane akoi adum masi hairaga lakpa wafamni kedogi bu hojik che akhoi gi lan toriba nomai capsule isi mafam
taruk tare muktani se kautruk hairo aigi se ganoda kangba ingba sawaida khara ma aduga som mamang haigalaga ko gi awang mamang awang panba seida ko Imphal East ki saruk ta khara ma ko a ka yamba jaga nati moina nungme ka pokho gi thabuk tawri se aduda se kautruk ita khudam moina kautruk Imphal West ki kautruk ka se ko kautruk ta asigi le ba sing sigi mathak sida ma khoi si kuki lalobu singi mo khoi gi kano bunker sadana aduga moge trains kom tawdana madu leibasi adum ui drone sinarga su ure binocular paraga su ure adu masi alairiba akhoi irangji laksan naba laiba central forces sing mathaka su lei akhoi makhada su lei adu makhoina masi takthokke hairabadi yamna arayo mongda takthokkiba yai adugumba matik jabu khusukulai paidana bom to paidana lairiba singado madu irai laina madu phaba punba loina eliminate to ngambagi shakti se akoi central security processing se lai heba moju to bom thokpani madu di tawdo basina ni akoi gi ngasi kokomina kangkhat pa lepu hana harisi tawbom tawbona thawdo tawro adu natadana adum ngasai gi khangjen usenadana leibagi mong se ngasidi tawranu haiba waham sini adu gi sumatakta matang phuri mamanga tongan ba khoi newspaper singda ubadasu akhoi gi hariba kanu central security forces singina akhoi da makhoi singse makhoi da nungmai kamna bagi akhoi da instruction leite order phangde haiba singba report tawusu thingnei aduna asimyam si pulle haraga masi kanu to ba makhoi da khpe lepu haibani aduga masi mipung khudimuna khangnarabo bafamni madudi karino haibo India haibase malim gi oina akhoi military gi shakti da ahum subada lairibani aduna asungba malim gi ahum suba shakti lairaba asungba leipa amana pek khraba manipura tonga to mafam taruk tareta sammi khujmioi khujo khrana mo khulai numai matikjana paraga akhoi gi civilian maitai civilian da numai kapsalaga madu tawdra leibada adum control ngamde tha tara phare yabase masi yamna mi malem gi mi singna nokada wafamni aduna ni ngasai gi kokomina thami wafam si masi yamna chumma famni aduga masi irang lo singe harbadi akhoi gi armed forces union should act according to established by law ngasai gi ain na darka leiba banodu mukhoi mathau togum thoi hainai thamjage oza duga mathang dai khoi gi malem gi nupi singi numit pangthokpaga mari leina na khoi gi irang laksinana ba tharakpa central force phawba manipur gi nupina check tawba ngami maitai nupi gi thauna di malem da singthanari haina khoi maitai nupi gi thauna singbu singtharaduna minister dingo na phongdogli oza swai matang sidana kari ofam tham chumi akhoi gi maitai nupi gi thauna si adum akhangai singna adum singtharaga lai se ahan manupi lan hairo ani subulipinan hairo masida adum akhoi gi nupi gi maitai nupi gi thauna si adum singthana phom oibo pofam ni adugi mathangda akoi 1977 adawai dagi nisaban gi genu se thore adedi mathang akoi gi apaspa manipura lalobugi rang napsala ba lakpadagi di madubu mayok nanaba madugi apaspa gi makhada siphai gi mayok nanaba akoi maira pabi jing thore aduna masu adu maira pabi thore maira pabi gi genu sisu haidana singtha dan loibe nai benate adu haujiga mok asungba kanglup ki lana sidasu akoi gi nupi singa loriba role imai ben sing mera pa sing loriba role sisu masi yamna kana to ba mo indispensable ma khoi gi role si yawdo mak yada ba ho mani ma khoi ju kanna masi sibaki dana sibusu yori bani adubu mayam honari aduna ni ngasai gi minister dingko na haribo famse adu ngarang si malem gi mafum khudimakta malem nupi gi numit international women's day palan tawi kari ki tawri ba akhoi gi manaba nupa ga nupi ga manaba adugumba kano ma porakna bagi da bangti equality si porakna bagi da bangti ni hai adubu aina thamjaning badadi haujik bharat ki lariba ain sorry bharat ki lariba constitution
aduga Bharat ki Parliament na tongan ba nupi singi hak kanana ba nupi gi interest ngana ba ain mayam ju semi punamaksina punjale haraga nupi singse adum prithvi gi atai jaga da leiriba singdigi di akoi India da leiriba nupi singse makoi si akoi gi manaba khunai ama porana ba khona gi kano du substantial oiba right amasung magi khudong chabudu leirabani haina thamjini adubu ngasi adudi lei chap manarabra haina hangbira pusu yai adugi manabagi kano dudi leite masidi aina thamjini ngada akoi gi nupi masa duna masi asat tabodaka lei aduga madu musai nupa singna natraga sarkar na piba ngaiba adu khaktana yaba nate adi nupi masa na su masi khangba aduga madugi demakta thabuk tobugi tangai phadaba lei khudamona harabara se ema haijege akhoi nupi singna su nupa ga hak managadabni harabasu nupi masa na amasi manadana ba adum khona jabagi mong khara sum ui se khudamona harabada kanagumba se nupi khudimak pu haibi lesabi amatana mayum panwa matamda magi bor uduba magi nupa uduba se masi mangondagi taba haibi khande heba mangondagi henba haji manababu haiba to se mangondagi henba ngakani mo khanduje aduna ngasai mangon aingondagi henba nupa ga yum palaga ai tangdu leitana leini haina khanbasina masing yameba aduna di ngasai manaba haibasi khan tahundisi kana no nupi masaduna su dum oi sine ina thamjani wa aduna ngasi khoigi sahi khudingi March ki tang nipan bu International Women's Day hana palan toriba se masi karino haibada akoi am no mana sum aina hajabada masi akoi nupi singda nakoi hogalo nakoi nasana nakoi gi hakse nakoi na assert togudabani haina khangan nabagi hogduknabagi tumba hogduknabagi adumba kanu thorumamani sine aina thamjiningda se ko morum da haraga khogi wari da haraga khogi Mahabharat aswari Ramayana deriba kumbhakarna si akoi tha taruk tumi tha taruk hulena ma tumbasi masi hogdokpada pungjan tawdana mayam china hogdokna bo khonai hai likewise masi gi kanu sisu March ke tang nipan sibu nupi singa tumbase akoi hak si masana set tawnarbagi tawangam da tummaga lebe se masi hogdoknabagi adumba thorumamani haina thamjani Chari oza aduga aroibada lak janingba wahang amakhaktang di koigi kidnap tawkiba army gi naib Subedar Kheda rescue tawkhre kidnap tawkiba MD Kudus thadoragle yotek thangte khomba mayang amadi mafam khangdri sumaina oza mahak ase koigi Subedar Kheda se Orissa gi mafam amakhaktada Orissa koigi officer oiduna leirubani aduga mahak suti gi damak yumda thoklaklaga leiba matamda kanaguma miyoi kharana mahakpu aikoigi kidnap tawnaba hotnabani oza mahak asi karigidamakta aikoigi karamba miyoi singna sumaina kidnap tawnaba hotnaribano haibadusu khangde aduga aikoigi hauzik oriba Manipur gi situation asida sumaina ngahak leitana phaba kidnap tawba manghan takhanba sumaina mayamna thogi oza samatang sida kari wafam thambini hauzik aikoigi Manipur da law and order gi phim asi yamna mong tadaba haibudu oirabani haibudi sai tha tara surba irang sida irang lakshana ba amasung kuki narco terrorism lakshana makoina maitei khunjeng nongmai kapak ba madu thingba haibisi kenogi mathongni police ki mathongni state force ki mathongni adu state force bu mateng pangna bulaiba central security force ki mathongni makoina mathong tawba matik chada budagi mapung phada budagi khun ngak pathore khun ngak paji utu pare ngak putene te nungoi pare ngai bini nungoi dusu license gun masi license pe galaiba double barrel pistol adu ada adi apik pa makhan gi bor singi nungmai sing paraga adu khaktena nate akogi makoi su sophisticated weapons paidana ngai bini adu asmaina tawdana akoi khun ngak pagi thabak si lakpusin maram modana akoi labi lam khang da su ko edum police amasung security forces nataba adum khun nga ko sin law sing makoi su adum lambi da gari thodana masagi military gi fetik setana bullet proof gi ganu uptana adum chatpa khunu ekhona su thengnari sineba asmai todana akoi gi khuju khulai sing
nongmai kari mayam si marang ka silakpa marang ka in the sense ngasai praja singi khutasu parakpa asina maram oidana mipung khudima mabujin sengba akogi khungak padudang tawraga leiba loid oyu haibidi yadaba wakhan manadaba yaurukpanina makoina su tongan ba crime committerokpa asi yaudaba nate aduna asungbogi manung chanba amani ngasi akogi migi manung kapsalamme bom langjalamme aduga kidnap tawre kholena chingma mayam se masigi khudamni aduna akoi yari makai irang losanba aduga manipura law and order nithi jana maintain tawdri khaidi akoi sel ge demand mi phaba punba misimina bom langjan basi masi adum chatharakini masi thuna raksin baki tangai padab lei hena thamjaki thagachari oza marik sumba wafam kya ma thambikre loina na ngasigi ozagi chillaba matam kya ma kaithopidana aikhogi news analysis ki thoram asida saruk kya biduna mapung phan bibagi damakta ozabu amuka hana thagachari matang asida news analysis loisenjare mityang tabiriba punmapu amuka hana thagachari